ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯖꯔꯃꯟꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯤ ꯃꯔꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯀꯣꯏꯅ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯀꯅꯥꯒꯤꯗ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨ ꯃꯤ ꯀꯌꯥꯗꯤ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯛꯄꯗ ꯊꯣꯡꯒꯥꯜ ꯃꯥꯌꯣꯛꯅꯅ ꯌꯨꯝ ꯑꯅꯤꯈꯛ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯏ, ꯃꯩꯅ ꯄꯨꯡꯉꯥꯜ ꯍꯦꯛ ꯉꯥꯜꯂꯤ꯫ ꯇꯁꯦꯡꯅ ꯌꯨꯝꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯃꯗꯨꯗꯤ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯨꯔꯦ꯫ ꯃꯗꯨꯗ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯑꯣꯏꯅ ꯍꯥꯡꯗꯣꯔꯛꯂꯒ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯈꯪꯗꯕꯗꯨꯗ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯍꯤꯡ ꯑꯃꯇꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯆꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯑꯗꯨꯒꯤ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯁꯦꯜ ꯄꯥꯏꯔꯝꯂꯣꯏ꯫ ꯃꯥꯒꯨꯝꯕ ꯃꯤ ꯂꯩꯍꯜꯂꯒ ꯀꯩꯗꯧꯔꯨꯅꯤ, ꯁꯦꯜ ꯐꯪꯗꯧꯁꯨ ꯅꯠꯇꯕꯗ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯍꯜ, ꯑꯩꯒꯤ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯔꯣꯏ꯫ ꯀꯥ ꯃꯅꯨꯡꯁꯤ ꯅꯥꯄꯤ ꯅꯔꯥꯡ ꯃꯔꯨ ꯃꯔꯥꯡꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯕꯅꯤ꯫ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯦꯛꯍꯜꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯆꯠꯂꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯨ ꯘꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯒ ꯌꯨꯝꯗꯨꯗ ꯊꯣꯡ ꯊꯤꯜꯂꯨꯔꯦ꯫ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯊꯤꯟꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯅ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ, ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯍꯜ, ꯆꯪꯕꯤꯔꯛꯑꯣ, ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯑꯃꯝꯕ ꯃꯇꯝꯁꯤꯗ ꯅꯍꯥꯛ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯤꯗ ꯑꯣꯏꯅ ꯂꯩꯕꯤꯔꯣ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯨ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯍꯜꯗꯨꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯔꯒ ꯑꯂꯨ ꯈꯔ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯝꯂꯒ ꯐꯨꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯥꯃꯦꯡꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯝ ꯁꯥꯔꯤꯕ ꯆꯥꯅꯕꯁꯤꯡꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯇꯨꯝꯕ ꯃꯇꯝ ꯑꯣꯏꯅꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯔꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯞꯂꯞꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯕꯤꯔꯤꯕ꯭ꯔꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯃꯥꯏꯗ ꯆꯔꯨ ꯊꯥꯔꯒ ꯇꯨꯝꯂꯁꯤ꯫ ꯂꯥꯛꯂꯤꯕ ꯑꯇꯤꯊꯤꯁꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ, ꯋꯥꯕꯁꯨ ꯋꯥꯔꯝꯂꯒꯅꯤ꯫ ꯃꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯁꯤꯗ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯤꯊꯤ ꯑꯗꯨꯗ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯣ, ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯍꯜꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯀꯟꯅ ꯃꯌꯥꯗ꯭ꯔꯕꯗ ꯃꯃꯩ ꯊꯪꯗ ꯐꯃꯨꯡꯗ ꯇꯨꯝꯂꯦ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯈꯥꯗ ꯆꯔꯨ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯔꯩꯕ ꯈꯔ ꯂꯥꯡꯂꯒ ꯑꯇꯤꯊꯤ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯅꯕꯒꯤꯗꯃꯛ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯁꯦꯕꯥꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯍꯨꯝꯇꯪ ꯍꯥꯏꯌꯨ, ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯝꯒꯦ꯫ ꯃꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯋꯥꯈꯜꯅ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯝꯂꯛꯈꯤꯗꯒꯦ? ꯑꯅꯤꯁꯨꯕꯗꯅ ꯍꯛꯆꯥꯡ ꯐꯍꯟꯕꯤꯌꯨ, ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯟꯕꯤꯅꯨ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯅꯠꯇꯕ ꯐꯖꯔꯕ ꯌꯨꯝ ꯗꯂꯥꯟꯗꯤ ꯄꯥꯝꯗꯕ꯭ꯔꯥ? ꯂꯥꯏꯔꯕꯗꯨꯅ ꯈꯨꯝꯃꯤ, ꯄꯥꯝꯕꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯑꯗꯨꯕꯨ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫
Taibang semba mapuna matai manawgi apamadu loinamak piramme aduga nungaina palo hairamlaga chatkiramme numitsu asum wangkhalatuna numit yungba matam yausilakle matam sida thongal mayoknabada leiriba ina khunba matai manawdu yahorakpa matam oiramme ina khunba nupa aduna thongnawda yengthokluba matamda makhoigi mayoknabada leiriba lairaba nupa adugi mayomdu makhoidagi hena chauna fajaraba dalan ama oina leirambadu uba matamda angakpa phawramme mahakna uribadu masana phawba thajaba ngamlamde mamitta masen marang oina uribra haina khalamme aduna mahak mamittu noiraduna hanjin yenglamme aduga mahaki nupibu kauraga amuk punna yenglamme aduga amuk magi nupi aduda haraklamme nupi hayo ngarang kari thokiba howe ngarang di segairaba khangpoksang ama lehubani aduga ngasina leramlebasina karino chalo makoida amukta hangluso chalo thorone ina khunba nupa adugi nupi aduna makhoigi mayoknabada leiriba hana lairaramba haujikna nungai yaifaba imung oikraba yum aduda laklaga oiriba matausi karamna oikibano haina hanglammi lairaba nupa aduna khumme ngarangsi aikhoida lam koiba ahal oiraba atithi amakhak lai aduga ahing amata leijege hairami ahing duma leiramlaga ngasi ayukta hankre mahakna halamdaida aikhoida apama bor ahumkhak niu piramge hairambadagi bor ahumkhak pirambane wakhal thamoi nungaiba hakchang phana leiba chaba thakpa wataba aduga aroibada yumsi pibiramane wadu taruba matamda ina khunbagi nupidu yamna thuna chenkhirammi aduga magi nupada paudu amatta chithadana tamlamme ina khunba nupa adu matamduda yamna khoirangna masa mathanta ninda tawjaramme oh aisi pangidako ngarang ahing leke haina laklamba midu aina namdana chalhankibane nupa sigi wafamsi taruba matamda magi nupiduna hairaklamme adudi nang haujimak chalo thuro lam koiba ahaldu tanaraso aduga mabu puraga yamna thuna lau aikhoida ngasigi ahingsimadi lekisi hayo natragana bor ahumdu nirau asumna ina khunba nupa adu magi nupina haibagi matung inna yamna thuna magi sagoldu tonglaga ahal adugi maikaida laklammi sagoldu thauraga asum lakpa matamda ahaldu thengnarami matamduda ina khunba nupa aduna ahalduda yamna ingna hairamme ngarang mahakna yumgi thongdu so thiringai matamda mahakti leiramdre haina hairamme karigumba nahakna amuk halaklabadi aigi yumda lakpiraga leibiyu hainasu haijaramme ahalgi saktam lauriba taibang semba mapuna khummi pare nupa karigumba aina amuk adomda halakpa thoklabadi nahakna haribadu tawrage masigi matungda ina khunba nupa aduna mangondasu bor ahumdu pibiba yagadra haina hangjarami maduda ahaldu nupa adugi mataudu khangladuna haiphet nokphet toraga khumme pare nupa yumda hallo aduga nangna ningjaba ahumdu thungbo oijaro asumna masigi matungda ina khunba nupa adu yamna nungaina sagolda thoraga mayumlomda halaklammi lambida lakna bor ahumdu kari oina khansigi haina khalammi asumna khallaga asum lakpa matamda ikhang khangaudana sagolgi yachaldu sagoldagi nathokhiduna leimaida takhirammi adudagidi sagoldu kakngaunaduna koichong chongba horaklamme adumna sagolna chonglakpa asida kari bor khansigi haiduna khalambadu kaire aduna sagol aduda tapna pop thabiraga sagoldu bu thembiramme phana themna ba honarabasu sagoldudi koichong chongduna adumak leire asumna sagoldu themba yadrabada ina khunba nupadu sawningmanbadagi asumna haraklamme he sagol nangta nangak teklaga sibo oiro he khudakta sagoldu mangak teklaga leimaida bom launa tuthakre aduga adumak sikre asumna ina khunba nupadugi ahanba bordu masiga sakna khirammi sagoldu sirabada upai letraba ina khunba nupadu makhongna chatpa taramme bor anidi leiri khanduna mahak sagol adudagi sabandu lokthoklaga mananganda sabandu thangatlaga amuk chatpa horamme asum makhona leingoi mathak aduda lakpa matamda nungsanaga mai honga sagalakbane masadu adukki matik saramme
ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯁꯥꯕꯟ ꯑꯗꯨꯅꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯁꯥꯅꯒ ꯁꯥꯕꯅꯦ ꯋꯥꯅꯒ ꯋꯥꯕꯅꯦ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅꯕꯨ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯗꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯌꯨ ꯑꯣꯏꯅ ꯊꯣꯛꯅꯕ ꯅꯤꯔꯁꯤꯔ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯔ ꯑꯅꯤꯗꯨ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯋꯥꯕꯗꯨ ꯈꯥꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯝꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯊꯣꯛꯂꯤꯕ ꯑꯋꯥꯕꯁꯤꯡꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯅꯪꯇ ꯃꯁꯤꯒꯤ ꯁꯥꯕꯜꯁꯤꯗ ꯐꯝꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯔꯣꯍꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯥꯕꯟꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯕꯣꯔꯗꯨꯁꯨ ꯃꯁꯤꯒ ꯁꯛꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯋꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯥꯕꯟꯒꯨꯝꯕ ꯐꯝꯐꯝ ꯑꯃꯗ ꯐꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯝꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ, ꯅꯍꯥꯛ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯔꯣꯏꯕ ꯕꯣꯔꯗꯨ ꯈꯛ ꯉꯥꯏꯔꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯤꯡꯂꯒꯦ." ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯕꯨ ꯃꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯅꯕ ꯅꯤꯡꯉꯨ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯕꯣꯔꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕ ꯑꯣꯏꯅ ꯅꯤꯡꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯥꯝ ꯆꯥꯎꯕ ꯑꯄꯪꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯕꯣꯔ 3 ꯐꯪꯂꯕꯁꯨ ꯕꯣꯔꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯍꯧꯔꯝꯗꯦ꯫ ꯕꯣꯔꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯖꯒꯣꯏ ꯁꯥꯕꯤ 12꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ 12 ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ 12 ꯑꯁꯤ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯃꯤ, ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯌꯥꯍꯜꯂꯝꯗꯦ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤ 12 ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤ 12ꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯃꯇꯝ ꯀꯨꯏꯅ ꯖꯒꯣꯏ ꯁꯥꯔꯨꯕꯗꯒꯤ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕ ꯈꯦꯠꯄꯒꯤ ꯃꯃꯤ ꯁꯦꯒꯥꯏꯕ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯁꯤꯡꯒꯤ ꯈꯣꯡꯎꯞ ꯑꯅꯧꯕ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯎꯞꯇꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯁꯦꯒꯥꯏꯔꯝꯕ ꯑꯗꯨꯒꯤ ꯑꯉꯛꯄ ꯃꯇꯧꯗꯨ ꯀꯔꯤꯅꯅꯣ ꯀꯔꯝꯅꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯑꯍꯤꯡ ꯑꯃꯗ ꯈꯣꯡꯎꯞ ꯑꯍꯟꯕꯕꯨ ꯍꯦꯛꯇ ꯑꯃꯟꯕ ꯑꯣꯏꯔꯝꯂꯤꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯂꯥꯎꯊꯣꯛꯂꯝꯃꯤ, "ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯈꯣꯡꯎꯞꯀꯤ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯂꯧꯕ ꯌꯥꯒꯅꯤ." ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯪꯂꯥ ꯂꯪꯖꯤꯜꯗꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯃꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯝ ꯑꯗꯨꯒꯤ ꯄꯥꯈꯪ ꯀꯌꯥꯃꯔꯨꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕ ꯈꯣꯡꯎꯞꯀꯤ ꯑꯉꯛꯄ ꯃꯇꯧ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯉꯝꯂꯝꯗꯦ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯈꯪ ꯑꯃꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤꯕ ꯊꯕꯛꯇꯨ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯈꯪ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯆꯥꯅꯕ ꯌꯥꯎꯔꯛꯄ꯭ꯔꯥ, ꯌꯥꯎꯔꯛꯂꯕꯗꯤ ꯈꯖꯤꯛꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯈꯪ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯥꯅꯕ ꯄꯨꯝꯕꯗꯨ ꯍꯅꯨꯕꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯂꯝꯃꯤ꯫
Hanubiduna maduda adukki matik haraujarammi. Maramdi mamangda lambisida phauraga chatkhiba nupa aduna mahakna nijeruba matamda karimata pibiramdana tathina ngangbirammi. Maram aduna hanubi aduna pakhangdugi pukchal chauba mataududa penaduna karigumba amadi pigi haina khalammi. Aduna hanubi aduna mitrangi phi amakhak pakhangduda pibirammi. Aduga pakhang aduna chatlibadugi maramdu khangbagi maongda asumna hanubiduna haraklammi. Ibungo se masigi phisi nangonda aina khudol oina pirabani. Phisi hek inba matamda nahak kanamatana uba ngamloi. Ahing nongyai pung 12 tarakpa matamda Rajkumari 12 gi kaada tumina chango. Aduga aronbasingdu loinamak khangdoo. Aduga wafam amana Rajkumari singaduna pirakpa karigumba amatta chaba thakpa tauruganuko. Masigi matungda pakhangduna phidu puraga konung tamna chatkhirammi. Konung yorabagi matungda pakhang aduna ningthauda hangatcharaga numidangi matamda Rajkumari singadugi kaagi thongjildu sanglaga kari torokpage haibadu ngairaga leikre. Mayam tumnaramdai matam aduda ka manungdagi Rajkumari ahaldu thoraklaga hek yengbada yamna haugadaba manba champra mahi khara fajaraba liklida haplaga puthoraklaga pakhangduda pirammi. Aduga haraklammi. Mahasoy nahak waramlagani masi thakpiyu. Pakhang adudi ngasai lambida thengnaba hanubi aduna hairakpa wadu kaukhiduna Rajkumari ahalna pirakpa hai mahidu thaksin khirammi. Madu hek thaklubadagi mahak yamna tumningba phauraklammi. Aduna mahakkidamak tumnaba thamliba ka aduda changlaga phamungda ningthina tumthakre. Nong ngalaba matamda pakhangdu mitkap thoraklammi. Matamduda mahak machinda chonjarammi. Karino toribasibo? Ahing nongyaida Rajkumari singe kaada phisi ilaga changadabani. Aidi tumlaga leirurena. Asumna mathangi anishuba numidangi matam oraklabada pakhangdu Rajkumari ki thongjilda sanglaga leirammi. Ngaihak leragadi Rajkumari ama thoraklaga hek yengbada haugadaba manba hai mahi puthoraklaga pakhangduda pirammi. Handaksu pakhangdu kuina thongjil mayada ngaibadagi waraduna ikhan khantaba tawrudana hai mahidu thaksillammi. Ngaihak leragadi pakhangdu uithakiduna handaksu mamanggi ahingum nungaina tumthakirammi. Nong ngalabada pakhangdu mitkap thorakle. Maduda ahing ani haukhre khaluba matamda mahak akiba phaurammi. Aduna kari toksigi haina khalakpa matamda mamangda hanubiduna hairamba wadu khangning hek ningsinglakhi. Rajkumari singna pirakpa karimata thaklaroi haina khalle. Tanjaduda ningthaudu pakhangdugi manakta changlaklaga haire. Nupa numit ini di haukhre ngasigi ahingsida hairiba thabaksi pangthokpa ngamdaba tarabadi nahak napunchi chupagi kaisum sangda leibatai. Asi hairamlaga ningthaudu chatkre. Asumna ahum suba numidang aduda pakhang aduna Rajkumari singadugi thongjilda leplaga ngairaga leire. Ngaihak leragadi Rajkumari iton tonbidu thoraklaga komla mahigi hai mahi puthoraklaga pakhangduda pirammi. Handakti pakhangdu hai mahidu thaktre. Rajkumari du hek changkhibaga hai mahidu adwaida leiba patra amada haijilammi. Aduga ahing nongyai oirakpa ngairaga leire. Ahing nongyai hek yorokpa matamda pakhang aduna mahakki phidu lauthoklaga insilammi. Matamduda pakhangdu kanamatana uba ngamdre. Tapna kadugi thongdu hangdoklaga changlaklammi. Adubu kadugi manungda toramlibadu uba matamda pakhangdu masa mathanta thajaba ngamlamde. Rajkumari khudingmak adukki matik phajaraba phijet leiteng setlaga leiteng kaya semnaraga leiramkhi. Sem saba pumba loirabada Rajkumari amana haraklammi. Haujikti pakhang amakhak thongjilda lehoribadu tumba changkhrbra haibadu yengkhisi. Asomna hairaga thongjilomda amuk lai. Aduga thongjilda nakongdu napsillaga taraga leirame. Matamduda pakhangduna phaklangda napsillaga tariba Rajkumari adugi manakta changsilaklaga tablapna nakhokpagi khonjelda tahallammi. Maduda Rajkumari aduna pakhangdu sengna tumthakraboi ningkhre. Masigi matungda Rajkumari singaduna makhoigi phamung tharibadu chingthoklammi. Aduga Rajkumari ahal aduna khubak aniraktang khurammi. Angakpani matamaduda phamung thamlamba mapa aduda leimaida aronba thong amakhak
ikhang khanghaudana hangdorakhi. Thong aduda Rajkumari singdu loinamak kumtharami. Pakhang adusu tuminna makhoigi matung inaraklammi. Thong adudagi makharomda thak naiba siri aduda asum kumtharakpa matamda pakhang aduna ikon konbada chatliba Rajkumari atonbi adugi mafida soibadagi netlure. Maduda Rajkumari atonbi aduna kanagumba amana magi mafida netle haina hairaklammi. Madu taba matamda Rajkumari ahalna nang nasana thanta nachinjaba oiramgani haina hairammi. Asomna asom kumtharakpana thak chamarom surabagi matungda paklaba lamhang amakhak leiramle. Mafam maduda lupa machugi una panba u kayamarom haurammi. Pakhang aduna pumnamaktu yengna asum lakpa matamda lupa machugi u masa amakhak theklaga magi khauda hapchilli. Rajkumari singdu turel amagi maparomda asum chatkhirammi. Turel dugi asum wangmadagi nganugi maong manba hi tarani thoida ningthina phijet leiting setlaba nupa tarani thoina Rajkumari singadubu lawba laklammi. Rajkumari singadu hi singaduda kakhatlammi. Rajkumari atonbi aduna tongba hi aduda pakhang adusu tongkhatlammi. Hi du asum kholaga turel du lanthorakpa matamda Rajkumari atonbina haraklammi. Karino ngasidi hi si kanagumba mi ama hengatpagum irumlumbagum tawida. Atopa hida tongliba Rajkumari amana amuk khumlaklammi. Karino nangbu mangmanglabro. Asumna makhoi turel du lanthorakpa matamda mamngda chauraba konungumba talan amakhak leiramle. Maduda makhoi loinamak changlakle. Aduga makhoi jura jagoi sananabagi thaurang pumba sillanglammi. Matam aduda lotlaga lakliba pakhang adudi aram khorangba phaurammi. Aduna khangba ngamdaduna mafamduda thamliba chana thakliba singadugi maraktagi chanaba amakhak lokhatlaga charammi. Pakhangduna achapotu lokhatlaga adumna chabaduda Rajkumari atonbiduna uhaurammi. Aduna lauraklammi. Isyamsing aigi chanabasi saudaba kanano amana chaba male pairaga leire. Masyamsingna yenglakpa matamdadi pakhang aduna chabadu thunamak losinkirammi. Aduna pairaga leiramba chanabadu ukhidre mangkhre. Matungda Rajkumari singaduna jagoi saringai matamda pakhang aduna tebalda leiramba sanagi patra amada yauramba thaknaba mahidu thaksilli. Aduga patradu magi khauda hapchankhi. Asumna jagoi kuina sarabagi matungda Rajkumari singadugi khongop singdu loinamak mankhre. Jagoi saba loirabada makhoi amuk hanagi lambida laklaga makhoigi kada amuk phaugalaklammi. Rajkumari singaduna tumnakhiba matamda pakhangdu ka adudagi lona thokre. Nongalaba matamda ningthaudu pakhangdugi manakta laklaga haire. Nupa nahak thabak tumai paklabra. Pakhangduna khummi. Iningthau ai asengbadu loinamak khangjare. Asi hairaga ngarang ahing mahakna ohobasing thokhibasingdu loinamak ningthauda chithadana lirammi. Aduga mahakna heklakpa lupa machugi usa aduga sanagi patradu puthoklaga ningthauda ulammi. Asomna asengbadu loinamak khanglabagi matungda haidokhibagi matung inna ningthauna machanupi tarani thoidu kauraga pakhang aduda apamba khalhallammi. Rajkumari singadudi makhoigi aronbadu miyama mamngda phongba aduda yamna nungaijaramde. Ningthaugi athang phanglabada pakhang aduna Rajkumari atonbi adubu khalammi. Masigi matungda ningthauna pakhang aduga machanupi atonbi aduga luhonglaga yamna nungai yaifana pankhirammi.